Tellipati Amasung Khurai Ahongeigi historical monument site ki Wathok civil just na watup triba phawbade high court na status quo da thamna bakhangan khre high court na high Khurai Ahong pungbo state protected historical site oina laukthokpada court na khut thingjiloi adubu civil just na thuba matamda dispose tawgadabane adungai kumja lising maga chanipan marfudra mathoida thokiba Anglo Manipuri land ge mamang kumja lising maga chanipan humbudra Matamaduggi Manipur ge ningthona Khurai Tellipati da laiba Teli community da Mahabir Mandir complex sanabagi damak piramba maphambu Manipur lenga ki maikai dagi Khurai Ahongai state protected historical site amani haiduna laukthorokle haiduna High Court of Manipur da file tawroki bachahi taraga mari rom suraklaba ama yauna apunba case ahumag court na dispose tawkibaga loinana party pumnamakta saye nariba maphamadu status quo da thamnaba direction pirakpaga loinana mafam asigi matangda panduna lairiba case ki wayel athuba matamda loisinanaba civil judge senior division number 2 Imphal East direction p khrai Tellipati gi mafam asibu Khurai Ahongeigi historical monument site ni haiduna laingak na laukthokibbu singnaraktu ngasi dagi chahi taraga mari romgi mamang kumja 2008 ta writ petition civil number 151 of 2008 matamadugi Guwahati High Court Imphal bench ta wakalakibane Petition asina ahanbo oiraga Wathok asiga mari lainana makha tana wakanarakiba petition singda WPC number 857 of 2014 amasung 124 of 2015 ne Guwahati High Court Imphal bench yauna High Court wakalakiba petition ahumaki petitioner singna Porompat PS ki manungchana lairiba Sri Mahabir Mandir Tellipati Sevayat ke president Bhagawati Prasad sahi humbudra mathoi apokpa laikhidraba Ram Tupesor Sahu amade Vaisa Youth Club register number 1126 of 1972 ge maikai dage Sitaram Sahu sahi angkai apokpa laikhidraba Baliram Sahu ne petitioner anina Tellipati da leriba tele community gi mahut siladuna wakalakhibana tele community gi miyoi sing Khurai Tellipati da khunda leita duna leirakpane mafam asida makhoibu Sahi chamaronggi mamangdagi matamadugi Manipur gi ningthona ayaba piduna lairakhibane adubu petitioner anina file tarokliba petition sing asida yauriba respondent singna lanai miyoi kanglup kharagi pressure dagi Tellipati gi area bu Khurai Ahong pungge protected historical site ni haiduna laukthorokle lainga ki mahut sinba officer respondent singgi maikai dagi satharagliba thawong ase Manipur Ancient and Historical Monument and Archaeological Site and Remains Act 1976 ki section 2 B clause 5 section 4 clause number 1 2 3 amasung section 13 amasung 20 na piriba provision singi ayaba yaudana chatharakpa thawong ni amasung Manipur Ancient and Historical Monuments and Archaeological Sites and Remains Rule 1979 ge rule number 3 clause 1 2 3 4 amasung 5 ke wang madani haiba wafam sing court thamlakhibane Official respondent sing asina Tellipati gi area bu Khurai Ahong pung historical monument site ni haiduna laukthorogli bathawong ase historical remains act rules ki mari lainaba section sing na piriba provision sing gi wang mata satharak pada natana land exhibition act 1894 ki section 4 clause 1 5 clause 1 6 clause 1 7 8 amasung 9 ge procedure sing thabak oina pangthokpa tawdana chatharakhibani haibasine Maramasina respondent singi marakta yauriba official authorities singna Tellipati gi area bu Khurai Ahongai historical monument site ni haiduna November 2007 da order thoktuna laukthorogli basse logi wangmada laiba thawong ni amasung petitioner oiriba singi constitutional rights manghan ba thawong ni haibasine petitioner anina file tarogli ba petition ahumgi manungdagi ahanba petition oiriba WP clause C number 151 of 2008 ki respondent singna Manipur lenga ke commissioner Secretary, Arts and Culture, Commissioner Revenue, Superintendent of Archaeology, Deputy Commissioner Imphal East, Director Art and Culture amasung Maisau Ningsing Mitay gi Secretary Ahanthem Irabot Mitay sahi yangkai gataret apokpa laikhidraba A Brajamohon Mitay ne aduga WP clause C number 857 of 2014 amasung 124 of 2015 ge respondent sing na Ahanthem Irabot Mitay yaudana WP clause C number 151 of 2008 ta yauriba official respondent mga asine tongan ba petition ahumag court ta petitioner ani na ngasi dagina sahi taraga mari romgi mamangdagi tharakpa yaunu Wathok asigi matungda sab manana wakalakhibana High Court of Manipur gi Justice MB
Muralidharan ge bench na meter ahumak pulap laukhalaga khanabaga loinana ahumak ki common judgment amasung order piduna dispose tawrakpane. Meter ahumak bench asina laukhatuna tharakpada petitioner ani gi maikaida senior counsel Maibam Hemchandra amasung mahaki junior counsel Juno Rahman na lepkhe. Petition ahumaki official respondent singi maikaidana additional advocate general M Rari na lepkhe aduga WP clause C number 151 of 2008 ta yauriba private respondent Hanthem Irabot mitai gi maikaidana counsel M Rakesh na lepkhe court na party pumnamaki counsel sing na tawrakpa submission sing taraduna matter ahumaki aroiba hearing November 13 2021 da pangthokhe. Loinana numit aduda reserve tawduna thamlakiba judgment amasung order adu high court ki maikaidagi ngarang nungthil official oina upload tawrakhe. Court na ngarang pirakiba punna laimai nifuga taruk panba common judgment amasung order aduna khangan bagi matungina matter ahumag dispose tawre. Case ahumaki party pumnamak na chayet nariba mafam asibu ngasi maglairiba phibam maduda kahendana chayet nariba lam asige matangda civil court na aroiba wayel piraktriba phawbade status quo da thamgane. Loinana Khurai ahong pungbu state protected historical site oina laukthorokpada court ki maikaidagi khut thingjelloy. Loinana hojek phawbada yana riba lam asigi matangda civil judge senior division number 2 Manipur East ke court lairiba original seat number 37 of 2014 ase athuba matamda aroiba watup na bawaroi sinama purakpa ngamnabagidamak party khudingmangna cooperation pigadabani haikhe. Aduga High Court of Manipur na case ahumag mari lainana piriba order asina influence tahonba oina thokhandana lam asigi matangda panduna lariba original seat number 37 of 2014 asibu yariba makai athuba matamda civil judge senior division number 2 Manipur East na dispose taunanaba honagadabani haibagi direction su pikhrei. Mikhalda akayatoi thorakpa yaba mafam samngaga marfuga nipan masak khangdoklei CEO election campaign digital virtual amadi mobile na singbada pangthokpiyo. Election Commission of India na tha asigi nipan da state marigi yauna Manipur ge mikhal pangthokodaba numit lauthokibadage sanarakliba model code of conduct ki matungina laukhulakpa mikhal asibu free and fair ohenanaba khongthang singi manung chana ngasi phawbada lupa crore listing kuntaru ka chamnga yangkhai ga nipan lomge drug sing sale oina lupa crore sino dasmek manga sino lupa crore sino dasmek 1474761 romgi oigadaba using amade atai atopa lupa crore amaga lak nifuma thoi romgi lona yadaba polam singsu phagat pangam khre haina chief electoral officer Manipur Rajesh Agrawal na phongdokibaga loinana akaya toi tholakani thajaba mafam samngaga marfuga nipan masak khangdokle haire wafam asing ngarang lampel pata laiba chief electoral officer gi office ta pangthokpa paumi singa unabagi thauram amada mahakna phongdokibane mahakna makha taraduna hai tangkak ani thokna pangthokodorba mikhal asige mangoinana ngarang phawbada akaya toi thogalakpa yaba tongan tongan ba mafam samngaga marfuga nipan masak khangdokpaga loinana ayet apan pirakpa yaba miyoi lising amaga taramathoi amade mari lainaba logi section singi makhada sena dun lairiba miyoi lising amaga chamri kuntrasu masak khangdokpa ngamlei loinana mikhalga mari lainaba thiba humbagi thabak chathaba ngamgadaba mafam chani ga hompu khandokle haikhe isu tawkiba punba license nongmai masing lising kun manga ga chane marfu draga mapan gi manung dage nongmai lising tara manga chani ni food chada yangkhai nipan dasmik taruk manga deposit ta hon khrei loinana tongan tongan ba mafam sing dage government public amadi private property singda chatharamba wall writing lising ahum ga chamnga yangkhai manga remove tawkibaga loinana poster lising kun chani ga hompu humdoi banner lising mari ga chama pan yangkhai mathoi amade flag na chingba lising kun manga chamnga humbudraga mapan lokthokhi haikhe mahakna makha taraduna hai pangthokodurba mikhal asigi damak state asigi district khudingmakta control room sing MCMC complaint monitoring system su mathau tawba hokhrei government ki mari lenaba website singdagi political functionary singi photo singsu lokthokhrei covid ki chana pathap ki matungi na tha asigi kungani thoi phawbade road show padyatra cycle bike vehicle rally pangthokpa made miyam punba yakhiroi indoor meeting oina miyoi yangkhai rom khaktamak pangthokpadi yagane political party singa madi candidate singna campaign oina digital virtual amadi mobile na singbata pangthokna bahona biyo loinana door to door campaign pangthokpa matamda miyoi manga dage hendana satpa yagane vote masing thiraba matungda mai pakbage ka hena miyam punba yaroi loinana election da duty tawgodoriba election agent sing polling agent sing counting agent sing amadi mikhalga mari lainana
report tawgadaba paumi yauna election ga mari lainana thabak tawgadoriba miyoisingi marakta COVID-19 gi double dose vaccine kapthokdaba singde duty tawbagi ayaba piroi haikhe loinana paugi mifamadu mahakna makha taraduna haikhe essential service ki manung chana lairiba electricity department BSNL railways post and telegram Doordarshan All India Radio COVID-19 के मरी लेना थवक तौरीबा हेल्थ वर्कर सिंह एविएशन फायर सर्विसेस एम्बुलेंस सर्विसेस अमदे ECI के मिखल की कवरेज तौगदौरीबा मीडिया पर्सनल सिंगिदमक्ता पोस्टल बैलेट की खुदोंचाबा पीगने लोइनना क्रिमिनल केस की रिकॉर्ड लाइबा कैंडिडेट सिंगना फॉर्मेट C1 अमदे फॉर्मेट C2 के मतुंगिना हुयन लनपाव मणिपुरी एडिशन संगाई मणिपुरी इंग्लिश एडिशन पोंगनाफम मणिपुर क्रॉनिकल मणिपुर एक्सप्रेस लमका पोस्ट हाइरिबा पाउसी सिंग असिगी मनुंगदा पाउसी अमदा अमदे टीवी चैनल की ओइना ISTV इम्पैक्ट टीवी अमदे टॉम टीवी दा अहुमक पब्लिश तौगदबनी हाइखे बोट थादनबगिदमक आइडेंटिटी प्रूफ ओइना पोलिंग स्टेशन सिंगदा आधार कार्ड मनरेगा जॉब कार्ड बैंक अमदी पोस्ट ऑफिस की फोटो याउबा पासबुक मिनिस्ट्री ऑफ लेबर की स्कीम की मखादा पीबा हेल्थ इंश्योरेंस स्मार्ट कार्ड ड्राइविंग लाइसेंस पान कार्ड NPR की मखादा RGI के स्मार्ट कार्ड इंडियन पासपोर्ट फोटोग्राफ याउबा पेंशन डॉक्यूमेंट सेंट्रल स्टेट गवर्नमेंट PSU पब्लिक लिमिटेड कंपनीज की सर्विस आइडेंटिटी कार्ड अमदे MP MLA MLC की ऑफिशियल आइडेंटिटी कार्ड सिंह पाइबा मियोय सिंह बोट थादबा यानबगिदमक हाइरिबा डॉक्यूमेंट सिंह असे कमीशन अप्रूव तवी हाइनसु फोंदोखे लम्फेल पाता लैबा चीफ इलेक्टोरल ऑफिसर की ऑफिस ता ngarang पांगथोकपा पाउगी मिफम अदुदा जॉइंट चीफ इलेक्टोरल ऑफिसर मणिपुर रामानंदा नोंगमै कापम सुसरुक याखे सोरेपाना जनवरी 23 ता शटडाउन लाउथोखरे था असगी 23 ता पांगथोकदोरिबा इंडिया के रिपब्लिक डे थौरम असि लालहौलुप सोरेपा सोशलिस्ट रिवोल्यूशनरी पार्टी कंगलैपाकना मपुंग फाना अथिंग थंबगा लोइनना अमसुंग नुमित असिगी अयुक पुंग अमदगी नुमिदांग वाइरम पुंग मंगा फाउबा पुंग 13 के टोटल शटडाउन लाउथोरकले सोरेपा की पब्लिसिटी इंचार्ज MC याइफबीगी चेरोल अमना हाई टोटल शटडाउन असिदा महयौ लांगपोक अना लायंगा मरी लैनबा लोइसंग ई पाउ मीडिया गा मरी लैनबा थबक सिंग असि अना लाइनिंग लाइसोल गा मरी लैनबा थबक सिंगी ओइनदी कोमथोकने मियाम हुमना टोटल शटडाउन असि माइ पाहनसी हाइरे मिखल यैथोकनबा अपील तौख्रे COVID-19 की वैरकलिबा फिबम यंगलगा मणिपुर गोवा उत्तराखंड पंजाब अमसुंग उत्तर प्रदेश ता पांगथोकदबा स्टेट असेंबली सिंगे मिखल यैथोकपिनबा मरी लेनबा सुप्रीम कोर्ट अपील तौख्रे COVID-19 की थर्ड वेव की वैरकलिबा फिबम असिदा स्टेट मंगा दा मिखल पांगथोकपा हाइबसे इंडियन कॉन्स्टिट्यूशन के आर्टिकल 21 दा पिरिबा सिटीजन सिंगी हिंगबगी हकता सिंगनबनी हाइना कनवारिया सेना संगठनना सुप्रीम कोर्ट ता थांगतकिबा वाकत चेरोल अदुदा पल्ले रतन कुमार की मथक्ता लीगल नोटिस थाख्रे खुराई असिदा मिरेप ओइनबा सेम सारिबा खुराइजम रतन कुमार ना मियाम तिनबा मिफम अमदा नेशनल पीपल यूथ फ्रंट मणिपुर की प्रेसिडेंट अमसुंग खुराई असिदा मिरेप ओइनबा सेम सारिबा लाइतोनजम जयाननगे अपोकपा इनाउबु सेनखाई थुंखाई तौरगा हौरकपा मियोइनी हाइना फोंदोरखिबा वाफम सिंग याउबा वीडियो क्लिपिंग सोशल मीडिया दा संदोकलकपा से इमुंग मनुंग की इकाई खुमनबा मांगनबनी हाइना लौदुना महाकी मथक्ता लीगल नोटिस थाख्रे हाइना एल जयानंदन फोंदोखरे बीजेपी ना कैंडिडेट सिंगी लिस्ट लाउथोखरे उत्तराखंड असेंबली इलेक्शन की दमकता रूलिंग भारतीय जनता पार्टी बीजेपी ना सगोलसेल नुमित दिल्ली दा लैबा पार्टी की नेशनल हेडक्वार्टर दा अहानब लिस्ट ओइना कैंडिडेट 59 की ममिंग सिंग लाउथोखरे नोंगमै 52 मांगखिबगे NIA की केस UKLF के चेयरमैन दा कोर्ट ना एब्सोल्यूट बेल पीख्रे हौखिबा कुमजा 2016 दगी हौरकलगा मथंगी कुमजा 2017 की अंगनबा सरुक फाउबोगी मनुंगदा अनि सुबह मणिपुर राइफल्स की बटालियन हेडक्वार्टर द लैबा DGP पुलगे आर्म्स कोर्ट तगे 9mm पिस्टल 53 अमसुंग मैगजीन 59 हुरान खिबा थोकदोके मतुंगदा NIA ना फाइल तौरकपा चार्जशीट एक्यूज अमा ओइरिबा यूनाइटेड कुकी लिबरेशन फ्रंट UKLF के चेयरमैन लुनखोसन हाउकिब एलाइस सोसन एलाइस SS हाउकिब चही 93 अपोकपा लैखिद्राबा थांगजा पाव हाउकिब ता स्पेशल जज NIA मणिपुर ना पिरखिबा इंटरिम बेल अदु एब्सोल्यूट बेल ओहनख्रे महाकी मयुम सिंह चांदेल पुलिस स्टेशन की मनुंग चनबा खांगबारोल विलेज अमसुंग पलेलगे वयांग विलेज तसु लैबनी अदुबो हौजिंगना महाक मंत्री पुखरीगे माइकोगा मायोगनबा मफम अमदा लैरखिबाने nghan स्पेशल जज NIA मणिपुर RK
मेमसागी कोर्ट पीखिबा ऑर्डर अमदा मंगोंदा कोर्ट असिना हानादगी मेडिकल ग्राउंड पिरखिबा इंटरिम बेल अदु एब्सोल्यूट बेल ओइना पीरे हाइदुना लाउथोखिबाने नोंगमय अमसुंग मैगजीन सिंग मांखिबा थोकदोक अदुगी मतंगदा अहानबदा इम्फाल पीएस ना केस एफआईआर नंबर 76 क्लोज 3 2018 रजिस्टर तौदुना लखुटखिबाने अदुबु केस अदु मिनिस्ट्री ऑफ होम अफेयर्स ना मे 19 2018 दा पिरखिबा ऑर्डर की मतुंगिना एनआईए गुवाहाटी ना केस नंबर RC 02/2018 रजिस्टर तौदुना लखुटखिबाने इन्वेस्टिगेशन एजेंसी असिना केस असिगी अनिरक सुबा चार्जशीट थांगलखिबदा नुनखोसोन हाउकिपु ममिंग पलखिबाने अदुबु मतम अदुदा महाक फाबा फंखिदबदा नतना कोर्टसु लाक्तबदगे कोर्टना प्रोक्लेम ऑफेंडरी नि हाइना ऑगस्ट 19 2019 दा लाउथोखिबाने अदुबु केस असिगा मरी लैनना महाक कोर्ट असिदा सेप्टेम्बर 13 2021 दा सरेंडर तौरखिबाने लोइनना महाकी मसादा मायोकनबा अनाबा खरना मरम ओइरदुना बेल पीबीयु हाइरकबदगे कोर्ट असिना इंटरिम बेल पीदुना लायंग लखिबाने अरोइबदा ताबिरिबा पुंगदमकपु थागतचरी।